Ngasi hokhiba ahingda tumduna leiringaida Keikhu Maning leikai laibi Kh Seema Shahni, wife of Muhammad Mujibur, hairibi nupi asibu mangak lenduna Hatokpiramle asigi mayokta mayam punduna Keikhu community hall da dharna phongkhre. Loinana thadu asigi achumba langla langjin puthokpinaba GSC amasu semduna Warep kharasu loukhi. Ahanba Warepta Mari Loinaba singda misi asigi marik chumba thidokpiduna athubada Mari Loinaba chairak pinaba taksinba. Anisubada Mari Loinaba singda achumba langla langjin puthokpidra phawa asiba lawdaba. Ahum subada karigumba pungni funipangi manungda mihapa puthokpidaba tarabadi makha tana atai CSO club Meira paibi singa loinana democratic oiba khongjang changsinba haina lepnaki. Ay Keikhu Maning leikai gi Jumazi gi mamang pi mari subani hai balagi Kh Seema Shahni si ai gi mau emina bani ai gi inaw ni pagi nupi ni aluga ma si kali maram gi kanana kali gi makta asuk Tamthina Hatokpiramle bano kali nungai tablai bano athubada nanglang jin thidokpiu je sin ro thabk khuding makta support khoi tawjagani